लांथोकचरी आकाशवाणी इम्फाल की ई पाउ कांगबुना खोंगजोम नुमित का मरी लेना पुथोकपा अखन्नब पाउगी सक्तम इरमदम मणिपुर मसागी निंगतंब ngaknaba hotnabada thengkhang kayada mapa leibaka ningtam lan thengnakibagi wafam ngasigi mirolna kawba leitri Englishing amaga chanipan maripudra mathoigi April thada thokiba Anglo Manipuri lan aduda akhoigi leikhidraba ipa ipu singna utkiba pangal thauna ngasi phawbuda sonaduna leiri Lan adugi lanfam kayada Manipur gi ningtamba ngaknaba akal athau singna matamdugi mapangal kallaba British lan mi tengolga thawai pamu balaitana lan thengnaki lanfam sing adugi manungda khongjom lanfam asisu amani Englishing amaga chanipan maripudara mathoigi April thada thokiba lanfam asida Manipur gi athauba Major Pauna Brajabasi Major Chongthamia Khumbong Major Hairang Khongja Chinglen Sana Loitong ba Jamadharna chingba athauba kayana Manipur gi lalmi tengol bulu chingduna British ka akanba mawongda lan thengnaki adugumba ipa ipu sing aduna Manipur gi ningtamba ngaknabagi damag thawai katkhibagi lanfam adubu ningsingduna chahi khudingi April kulhumdoida khongjom de haina palan tawduna lagli Englishing amaga chanipan maripudara mathoigi Anglo Manipuri lan adu matamdu da pankiba Maharashtra Chandrana konungda thokiba thodok amagi matangda matamdugi British India Sarkar da mahaki ningthau khubam amuk hanna hanjil hanna ba haijarubadagi thorakhibani haibagi wafam tongan tongan ba itihas ki lairik singda thengnaba leiri Hiram masigi matangda Akashvani Imphal gi ipau kangbuna lamdam masigi maming leiraba itihaskar Professor Naurem Joy Kumar ga unaduna wari watai sanabada phongdokhiba wafam tahanjari Manipur ga British ka lan thengnariba asi gi khwairigi hena immediate cause haibatare masigi tashengbadi obdi akhoi so lisibaga chanipan maudra gi kunungi lalhogda chugasai surchandra gi mathakta khoi tikenlajit adi kulasandra hogi masana moi masana nipani mari group oina badi hariba asina lan hogiba asina masigi immediate factor asi oi ana masigi lan asi kedogidong ta British na akhoi gi maigai ahum masida gi lan si yamna large scale oina thariba lan si hekta Manipur si loction da yade habagi oi that intention thariba si kariginu haibasi ayamba historian sin yamna kupna mase ai denedri da khale Maramdi Yan Hanboina Manipur ga British ka lainaba mari si so lisingamaga satret humpugani thuidani masigi mari si laidai masida akoida masibu offensive and defensive alliance and haraga Manipur gi basagi security ki problem khara lakpadagi di akoi British East Indian Company ga mari ma leragadi Manipur gi security se maruina Burma gi akoi gi dagi lakpa akiba phongba yawa kudong thiba sine kanmang ngani gi thaja basi gi tawgi adubo badugi sandhi tawnaraga so thabu oina pangthop ngamgite adugi matang dagi chahi tere khunta pala so lisimbaga chanipan 38 dagi chahi kuntar hariba so lisi chanpan kunda to treaty of yanda bobe swaita sign ni se tona badagi di basigi sign asina factor amu orga akoida khara confusing post kharji leira bauda koi gi Manipur gi ningthogi post nai masigi maraksida British na hariba chahi tere khutak pasi first Anglo-Burmese war gi part amani and the first Anglo-Burmese wars the whole Assam masi British na loction gre some portion of Burma Manipur adu Manipur si British na thal othabamyo masigi thamami si factor se kai Manipur si Burma ga British ki makta buffer state da tabba pamgi organi khali masigi maraksida ani suba second Anglo-Burmese war tawre madudagi di third Anglo-Burmese war dadi hui Burma si British na loction gre masi loction ba matung dagi di Assam su British ki oire Burma su British ki oire ba matung sidadi Manipur bu to khaiba independent kingdom oina thambagi kanaba ase leitre haiba wakhalu na se British ta bachi soina leramgane na khane adubu kaibu khudong sabam lagadi maduna factor mu orga Manipur si loction gi haiba si matamdagi British ki officers singi mogi wakhanni an hariba khudong saba se asagi hariba konungi lalho sida basi pehi bani Manipur gi puwari da mayaglana ngasigi mirol da pangal thauna hapliba Anglo Manipur lal aduda matamdugi Manipur gi athauba kaya thawaina pontha pikhi masiga loinana kaya amana lan matungda British Sarkar na Andaman da loi thakhi Khongjom gi lanfam aduda athauba Major Pauna Brajabasi Chinglen Sana na chingba yauna athauba kaya thawai katkhi
ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯋꯥꯏ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯒ ꯂꯥꯟꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯊꯧꯕ ꯍꯩꯔꯥꯡ ꯈꯣꯡꯖꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯑꯊꯧꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯈꯣꯡꯖꯣꯝ ꯂꯥꯟꯗ ꯑꯔꯣꯏꯕ ꯐꯥꯎꯕ ꯂꯥꯟꯊꯦꯡꯅꯍꯧꯔꯤꯕꯗꯤ ꯄꯥꯎꯅꯥꯅ ꯂꯨꯆꯤꯡꯕ ꯀꯥꯡꯂꯨꯞ ꯑꯁꯤꯅꯤ ꯄꯥꯎꯅꯥꯒꯤ ꯀꯥꯡꯂꯨꯞꯇ ꯑꯩꯈꯣꯏ ꯏꯙꯧ ꯍꯩꯔꯥꯡ ꯈꯣꯡꯖꯥꯅ ꯊꯣꯏꯗꯣꯛꯅ ꯍꯩꯁꯤꯡꯂꯤꯕꯗꯤ ꯑꯔꯥꯝꯕꯥꯏ ꯀꯧꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗꯅꯤ ꯑꯁꯤꯃꯛꯅ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯖꯣꯝꯗ ꯂꯥꯟꯖꯥꯕ ꯂꯥꯛꯄ ꯑꯪꯒ꯭ꯔꯦꯖ ꯂꯥꯟꯃꯤꯁꯤꯡꯕꯨ ꯃꯇꯝꯒꯤ ꯑꯣꯏꯅ ꯍꯦꯛ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯥꯜꯍꯧꯕ ꯑꯣꯏꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯡꯆꯠ ꯊꯤꯅ ꯃꯄꯨꯟꯁꯤ ꯂꯣꯡꯒꯗꯕꯒꯤ ꯁꯔꯨꯛ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯌꯦꯡꯅꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯔꯝꯂꯒ ꯁꯤꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯁꯤꯒꯨꯝꯕ ꯑꯔꯦꯞꯄ ꯋꯥꯈꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯪꯕ ꯈꯣꯡꯖꯪꯅꯤꯅ ꯄꯥꯎꯅꯥꯅ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏ ꯏꯙꯧ ꯍꯩꯔꯥꯡ ꯈꯣꯡꯖꯥ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯂꯥꯟꯐꯝꯁꯤ ꯑꯪꯒ꯭ꯔꯦꯖꯁꯤꯡꯅ ꯊꯦꯡꯅꯕ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯐꯝꯗ ꯑꯉꯝꯕ ꯃꯈꯩ ꯌꯦꯛꯅꯕꯕꯨ ꯍꯥꯠꯂꯝꯂꯒ ꯁꯤꯔꯒꯦ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯄꯥꯎꯅꯥ ꯑꯃꯗꯤ ꯏꯙꯧ ꯍꯩꯔꯥꯡ ꯈꯣꯡꯖꯥꯅ ꯂꯧꯈꯤꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯏꯙꯧ ꯍꯩꯔꯥꯡ ꯈꯣꯡꯖꯥꯅ ꯃꯄꯥ ꯁꯛꯂꯕ ꯃꯥꯒꯤ ꯑꯣꯖꯥ ꯄꯥꯎꯅꯥ ꯕꯖꯕꯥꯁꯤꯒ ꯂꯣꯏꯅꯅ ꯁꯣꯛ 1912 ꯏꯪꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 15ꯗ ꯈꯣꯡꯖꯣꯝ ꯂꯥꯟꯐꯝꯗ ꯅꯣꯡꯒꯥꯈꯤ ꯃꯅꯤꯄꯨꯔꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯐꯪꯗꯨꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯃꯈꯥꯗ ꯂꯩꯈ꯭ꯔꯕ ꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯌా ꯂꯥꯛꯈꯤ ꯂꯥꯟꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕ ꯀꯌꯥ ꯑꯃꯅ ꯀꯂꯥꯄꯥꯅꯤꯗ ꯂꯣꯏ ꯆꯠꯈꯤꯕꯗꯒꯤ ꯃꯔꯝꯗ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯗꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯀꯠꯊꯣꯛꯈꯤꯕ ꯀꯌꯥ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕ ꯍꯧꯔꯛꯂꯦ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯏꯊꯠꯀꯤ ꯃꯥꯎꯟꯠ ꯍꯦꯔꯤꯌꯠꯄꯨ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯁꯔꯀꯥꯔꯅ ꯃꯤꯡꯊꯣꯟꯈ꯭ꯔꯦ ꯃꯁꯤꯅ ꯏꯪ 1964ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯂꯥꯜ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯂꯨꯝꯅ ꯂꯧꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯐꯦꯁꯔ ꯅꯥꯎꯔꯦꯝ ꯖꯣꯏꯀꯨꯃꯥꯔꯅ ꯑꯁꯨꯝꯅ ꯍꯥꯏ mainland India da leriba kangbu sing asina ngasi India haibase aidi Aryans haiba kangbu siga Dravidian haiba kangbu sing siga India ji sabani haibasigi wakhalon asina basis am orga ngasi India gi whole history asida awang no Bharat ki history sing se asam for the last so many years ase independence phangaba matung bhaw da yaruk tan lai adubu ngasi di akoi sida north east ki people sing asna sum mathang culture da khangde sports da khangde ama law sum participate tor person maram orga ba khogi region asigi history ase masi moi khangna bhulai bharat ki president oiramba pranab mukherjee ki magi farewell address da ban hai mani India is constituted by 3 groups of people one is called Aryans Dravidian and Mongoloid and Mongoloid haiba tam ase moina mahana masi yan sinaram mani aduna akhoi awang pu bharat te leriba mi sing asigi majority of the people de khoi Mongoloid ni ada Mongoloid ki leriba importance ase matam sangna India ki history di yauk de India ki mindset ado hojik masi torpase masi yam afaba khongthang amni lawi ꯏꯪ 1964ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯂꯥꯟꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯄꯥꯂꯟ ꯊꯧꯔꯝ ꯀꯌꯥ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯄꯥꯡꯊꯣꯛꯅꯔꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯁꯤꯡꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯊꯧꯔꯝ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯅꯔꯤ ꯆꯍꯤ ꯑꯃꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯃꯌꯥꯡꯈꯥꯡ ꯂꯥꯟꯐꯝ ꯂꯥꯏꯃꯇꯣꯟ ꯂꯥꯟꯐꯝ ꯀꯛꯆꯤꯡꯒꯤ ꯂꯥꯟꯐꯝꯅ ꯆꯤꯡꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯄꯥꯂꯟ ꯇꯧꯅꯔꯤ ꯇꯧꯕꯇꯕꯨ ꯑꯦꯄ꯭ꯔꯤꯜ 12 ꯈꯣꯡꯖꯣꯝ ꯗꯦ ꯑꯁꯤ ꯔꯥꯖ꯭‍ය ꯁꯔꯀꯥꯔꯅ ꯈꯣꯡꯖꯣꯝ ꯂꯥꯟꯐꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯔꯥꯖ꯭ꯌꯒꯤ ꯊꯥꯛꯇ ꯂꯦꯞꯇꯅ ꯄꯥꯂꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯔꯛꯂꯤ ꯊꯧꯔꯝ ꯑꯁꯤꯗ ꯔꯥꯖ꯭ಯ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯣꯡꯖꯣꯝꯒꯤ ꯈꯦꯕ ꯆꯤꯡꯗ ꯂꯩꯕ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗ ꯂꯩ ꯀꯠꯇꯨꯅ ꯑꯊꯧꯕꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯔꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯅ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯄꯨꯊꯣꯛꯂꯤꯕ ꯑꯈꯟꯅꯕ ꯄꯥꯎꯒꯤ ꯁꯛꯇꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯉꯁꯤ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠ ꯄꯥꯂꯟ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯄꯥꯎꯃꯤ ꯁꯣꯏꯕꯝ ꯕꯤꯅꯣꯏꯅ ꯄꯤꯕ ꯄꯥꯎꯗꯝ ꯇꯥꯍꯟꯖꯔꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1934 ꯁꯣꯛꯅꯈꯤꯕ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔꯗ ꯃꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯉꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ
Manipur legauna chinduna Thawal district ki Khongjom kheba chingda leiba Khongjom War Memorial Complex ta state ki thakta pangthokpa chinglemlaba palan thoram aduda Manipur ki governor Anisha Uke amasung chief minister Thokchom Birena luchingduna Laikidaba athobu singi mafamda ikai khumnaba utpa oina Khongjom War Memorial Ningsing Jumbida laikatki masigi tungda Manipur Rifles ki parade troops amana laikidaba singi mafamda general salute reverse arm sounding of last post 2 minutes silence slope arms and other arms pangthoktuna athobu singi mafamda ikai khumnaba utki समाधि को सलामी देगा जनरल सैल्यूट सलामी Khongjom War Memorial Pillar da laikat pa loraba tungda lusingba sing achina Khongjom kheba chingkhong da leiba thogwa ona brajaba sigi mitamda laikatuna ikai khumnaba utki mafam asida su Manipur Rifles ki parade troops amana gun salute piduna ona brajaba sigi mafamda ikai khumnaba utki Gan salute pima loraba matungda governor amasung chief minister na Khongjom Turel da kumduna athobu singi mafamda tarpan katki tarpan katpa loraba matungda governor amasung chief minister na Khongjom dega mari leinana pangthokpa sankitran gi thorumda charuk yakhi Khongjom lal ningsing numit ki lining laison amadi hai laikat ki thorum loraba tungda governor amasung chief minister na Khongjom War Memorial Complex ki lampak ta pangthokpa Khongjom degi mapung oiba amasung miyam tinba thorumda charuk yakhi mapung oiba palan thorum adugi ahongbada ngasi ki palan thorum adugi athoiba mitung amasung thorum mapu hek lengsin nakpaga national anthem saktuna thorum adu hawdokhi Tharomgi ahobada Manipur ki Pollution Control Board ki Chairman Dr. Usan Devena Miyambu Taram Opugi Warul Piki. Taram Opugi Warul Hek Hoimaga Khongjom Parabagi Sagnai Rabi Kumandiam Sundarina Khongjom Lala Sithaba Khongjom Paraba Sakhi. Manipur Magai Omak Digi British Lansang Dharmani. Masigi matang tarakpada palan thorum asigi thorumapu oina charuk yakhiba chief minister Thokchom Birena magi oiba warol miyam da thamki chief minister na hai malemda numit taba leiti hainariba apangan kallaba
तौगे हाबता ngamba शक्ति लेरबा ब्रिटिश सिंगा लंबा तौनबा हाइबसी मतम अदुदा अखोइगी पाइपु सिंग अदुना खुलाई वाटपगी अमदी हाना थौरांग तहौदबगी खुदोंग चातबा कया आयोगनखी अदुबु लांफम अदुदा माइथेरेगनि खंगना ममा लेबाकि दमक थवाई पामुबा लेतना लांफम अदुदा थवाई कथोखी मखोइगी अदुगुंबा कथोकपा ngambagi थौना अमदी ममा लेबा नुसिबगी वाकलोन अदुबुनी अखोइना ngasi अखोइगी मफमदा इकाई खुनबा उतलिबा निंगसिंगलिबा अदुबु अखोइदा निंगतंबा पिरमले लमगी कमखै यातुना थंबिरमले अदुबु ngasi gi mirol achina adugumba ipai pusing aduna yalamba lamgi boundary adu ngakpa ngamlibra haibasi hangba yaba wahang ama oiri maram aduna koi punamangna amato ina nungsinana puksil tinana lemin aduna state asigi boundary ngakpa da amadi state asibu hena chakotpa shanti leiba state ama oinaba honamina si haina che minister na makata na mayam da appeal tawki Manipur ki ning tamanga ibang dakta koi ninga na bolay tana thawai phawa ka thok kiba adu guma thok ko bani ngai se koi ning sing halaga koi ning se chinna mayam mafam kaya dagi laaga laisu kalariba aduga maribag majati bo nungsi bagi ithilama su hawon banamit ni na yedmaina lokle पालन थरम असिगी अथोइबा मिथुंगी वारोलदा गवर्नर अनिशिया केना हाई कुमजा लिसिंग मचानिपा मरफुद्रा माथोइगी आंग्लो मणिपुर वार अनुदा मणिपुरगी थौना लेरबा थोबसिंग अदुना ममा लेबा केदमक थवाई कटोखिबा अदु मसिगी मिरोलना काफम थोकते शक्ति लेरबा ब्रिटिश की मायुक्ता सोनखिबा लाल अनुदा मणिपुरगी अथोबसिंगना उतखिबा ममा लेबा नुसिबगी वाखलोल अदु भारत की प्राइम मिनिस्टर नरेंद्र मोदी न सुखंगी मणिपुर नतना भारत की तोंगान स्टेट सिंगदसु थौना लेबा अथोबा कया ब्रिटिश की मायुक्ता लाल सोनखिबगी इतिहास लेरी अदुगुंबा थौना लेरबा अथोबसिंग अदुबु इकाई खुमनबा उतपा ओइना भारत की प्राइम मिनिस्टर नरेंद्र मोदी ना आजादी का अमृत महोत्सव हाइना लेबाक सिनबा थुंगना पालन तौदुना मखोइबु इकाई खुमनबा उतली 23 अप्रैल खोंगजोम दिवस मणिपुरी नायकों को याद करते हुए उन देशभक्तों को श्रद्धांजलि अर्पित करने का दिन है जिन्होंने 1891 में अंग्रेजों के खिलाफ लड़ते हुए अपने प्राणों का बलिदान कर दिया था। इस दिवस को मनाते समय हमें यह याद रखने की आवश्यकता है कि विदेशी शक्तियों तभी सक्रिय होती है जबकि देश प्रदेश में आपसी कलह होती है। ngasi palan thorum aduda manipur gi lenga ki cabinet minister sing MLA sing civil amasung uniform gi makok thongba official sing bharatiya janata party gi maru oiba thongi sing manipur gi tongan mafam ngi lakoi mi lising kayana saruk yakhi lenga ke oiba thorum loiraba matungda nungthil pung manga taba phawa miyamna lepsna lakna duna khongjom war memorial pillar pauna brajabasi ki mitam amadi khongjom turianda laikatuna athabu sing gi mafam da kai khumna utki ngasi ki khongjom lal ni sing numit achida laikat pa lakhiba singa akashmani imphal gi e paw kangbu ka unabada makoi gi oiba wafam kaya pongdolong gi ai gi ming langlen maing bam ai ke samthong da gi ni ngasi khongjom de gi numit sida khongjom mar memorial sida ikoi gi imaleba ki damak ta thawai na pantha pi khraba thawa sing da ngamjaba khara ta hika laikat tamba lakchabani khoi imung manung chai khuding dum lakchai ba duga smaina phajana sinbiram ba syam harau jai duga lakliba chahi sing da su khoi anauba generation sing na khoi paipu sing se paw khidana ba hena moi magun se khangna bai damak ta phajana sinba ngamba oisanu haina hajan Hasbani Imphal gi e paw kamuna puthokpa akhanaba khongjom lal gi paw gi saktam gi damak khongjom war memorial complex dagi chubam binoy matang asida akaswani imphal gi e paw kangbuna khongjom numit ka mari leinana puthokliba akhanaba paw gi saktam loijare thauram asibu lanthok chakhibi thokchom ramida khomjinba amadi ithokpa khetrimayum ganga thauram puthokpa da tengbangba jibanlata sarangthem amadi thauram puthokpa gangte